Hokiba April Thagi Tang Kuntragi Numidangda Head Constable Herozit accident Thokpadagi Rajmedi City the like a Naringaida video Paulo Basatpa ISTV News gi video journalist Z Gagan Sarmada Herozit ki Asokpa Pibam Singh video coverage Tauringaida Nupi Amana Athing Bapirakpa Amadi Namkiba footage Singh Dilet Taunanaba Kangalakiba Tawongbo All Manipur Working Journalist Union na condemn Taba Fondorakli. Hokiba sahi lisingama samapan marfudraw humdoigi me ahumda maitai amadi maitai pangal anigi marakta thokiba thohaningdaba thokdok aduda laikidaba singmuning singbagi thawram amanga si Khatrigao Community Hall da pangthokre All Manipur Muslim Welfare Organization na sinduna pangthokiba thawram aduda Organization ki President Punjai Mayum Abdullah Pathan Manipur State Minorities Commission ki Secretary Muhammad Abdul Hakid Saha amadi atai maru oiba miyoi kaya su saruk yakhi Punjai Mayum Abdullah Pathan na phongdo kibada furup anigi marakta lairiba thamoi gi oiba nungsi mari adu hena session hanaba thauram pangthokpani matamaduda thokiba thokdok aduga mari lenana semkiba inquiry commission amuk hana hingat anduna maduge fact finding report sarkarna atuba matamda puthok piu haiki Adungai 1993 May da ID Manipur Muslim sing marak da bakharagi punsi loi ki haina madu laman sing si na mai sin nau sing da adumba kainoma ID bakoi gi mayok ta adumba khongdeng ma section wi na preparation to ba natraga madu section wi sem sabana sade adui mobilization to jabana ai khoi se community ani si marak da manthi manau koi bagi unity amatung integrity ai thamoi gi oy mari yo sagana wi da matanga si thawra ma sai khoi sin jabani Kangla Tungbidagi Mahairoi Ama Tangkuni Thoida Nomina Kaplamba Thokdok Aduga Kuki National Front Ka Hiram Amatada Mari Lenade Haina Loop Asigi JM0 Han Kukina Fongdorakli Thokdok Asiga Mari Lenana Loop Natigat Pada Sirak Liba Maral Asi Yumpam Yaudaba Loop Ki Mingsa Thina Naba Hotnabani Thokdok Asiga Mari Lenana Loop Ki Kada James Pauminthang Singson Pagat Kibada Yaningdaba Fongdorakli Mari Lenaba Authority na mahakpu condition amata thamdana thadora kadabani mahak medical ground da suti lauraga saparmina gi yumda chatkibani hairi James ki loine bi nongkhoi singsanna su mahaki mapuroi bida sirak riba maral yaningdaba phongdorakli Mamang thagi kuntaruki nongalamdai da Assam Rifles ki personnel khara Salem Bang da leba yumda laklaga mapuroi ba phakibani Santipur gi thokdok aduga mahaki mapuroi baga kari sumari lena de maramaduna mahakpu athuba matamda thadokpira u hairi I can no papa Mentang Sing Swansea, Santipur Thodoga Marie Sulay Lanate, Thodo Aduna Midda Equini Mary's function that South Humba Lamin Navani, Aduna unconditional that Hadopio. Manipur Sarkar gi Adet College gi Oja Singh na taliba demand sing asigi matangda Manipur Sarkar na kupna yangsin biduna athuba matamda waroi sin pubira u haina Federation of Government College Teachers Association Manipur na khangalakli Kada amadi akham maira paibilup na sinduna nisana khunai de piba saitheng amasung masibu thingbada miyam gi thodang haiba hiramda khananai na ba mifam ama akham da laiba ibudo khamlang ba laibung da pangthokre thawramaduda kada gi vice president Hizam Priyo Kumar Khatrimayum Kunja Bihari Laingam Khul akham amasung ngairangbam khul gi apex body oriba lang gi president Sinam Cham Kishore akham maira paibilup ki president Nolini Susaruk yakhi Kadagi Secretary General Dipanjit Ningthaujam amasung Managing Secretary Finance Git Chandrana Wangangloi oikhi Marirak Suba People's Conference ki ani suba session da Kanglai Khunai asida hauriba miyam laktagi mami samlaba yawol lalhau amagi mawongda miyam na thajaba thamlakliba asigi matangda kupna wa khana khre haina KCP MC gi Information and Publicity Secretary Paikhomba Mitei gi zerol amana phongdorakli Mausetungna local amba cultural revolution gi mityeng amadi khunai asida tariba notorious Kanglai revolution ani gi khenabasing puthoktuna loop ki yoi haibana cultural revolution asi thauna fana Chinese naha singna driving force ama oina injustice amagi mayokta anauba moral miyoiba amagi value working class amadi capitalist class amagi mari lenaba amadi culture da akanba mityeng thamduna haukiba yawol lalhau amani haibada thoidongna laloi haiki Sudo revolutionary singna cultural revolutionary ki dynamic characteristic ta ona tainaba khongthang fight the people transform the power haiba miyamuki khangalaga supli paigani haibagi ithilamarom da lakli
Yawol lalhaugi mingda yamna pikpa power politics sathaduna yengmada leibak ki thabak tawba malhalaga senthok subli thinbani haibasi ngasi aikhoi gi leibak miyamna khangba haurakle ning tamba kanglaipak amagi damak lanthengnari ba yawol lanbi amada leibak miyamna phurakpa mai suraga talakpa natraga sai thanglakpa haibasi yawol khongthangi analysis amadi synthesis strategic thinking amadi conception yaudana sangba protected people war amagumbani Hauzik lairiba phibam asida yawo lalau ama oina aikoina ningsingpham thokpadi mausitungna khalamba you cannot bounded by convention if you are going to make revolution go back to the beginning and to amend team haiba wahi asimak thabak oina tawba sumlagani hairi Lupki oina mamang saisatta pandam amagaloina thamkiba diluted education muthatpagi saruk ama oina CBSE school singda athingba thamba new educational strategy gi mapung oiba pandamda lemna mahei tamhanbagi khongthang lokhatpa Manipur board ki syllabus pu ithil ama piduna update tohanba tongan na saluraba lanmi singbu ikai khumna biduna lupna loksinba amadi makhoibu communist ki oiba wakhalol mapung phana naina hanba haiba Central Security Council gi steering committee da wangbana proposal Lan khatki ba proposal adu Mari Suba People's Congress mifam gi preside tawkiba linin meitaina taramna okpaga loinana thabak oina onthok hanana bagi damak sangpham thokpa machak sing thanglaba matungda miyam gi feedback ama ta khisi haina mifam duda thamki hairi hauzik pawgi marak thatna break amamo Combined tutorials for CBSE admission open second batch class 12 5 months foundation course, second batch class 9 and 10 6 months foundation course, class start 5th May, second batch class 11 5 months foundation course, class starting from 16th June, class 9 10 and 12 2 months vacation course for Navodaya, Sainik and outsiders, class starting from 2nd May. Please contact Combined Tutorials Office, Sagolban Murang Machin Bus Parking, Imphal. Wanted some electronics mechanics for repairing ISTV set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education admission open 3 months SA1 foundation course for CBSE class 9 and 10, 5 months foundation course for CBSE class 11 and 12 science, vacation course for Navodaya, Sainik and outsiders CBSE school students, 3 months advanced course for CBSE class 11 science, girls hostel at the same block. Talent Search Cum Academic Competition, the second state-level general ability test, organized by the cluster of gentlemen from class 8 to 10. First prize rupees 5,000, second prize rupees 3,000, third prize rupees 2,000, 4 to 10 position holders rupees 1,000 each. Forms available at the given stationery. Objective and multiple choice type question. Application fee rupees 100 per applicant. Last date of form submission on 18th May 2016. Competition on 22nd May 2016 from Amukana taramna oksari Lakadoriba IMC Mikhalga Mari Lenana BJP gi binep oigadaba candidate singi form pisinbagi aroiba matam lakliba megi tang mapan gi nungthil pung mari phawba sangdokle haina BJP Manipur Pradesh ki State General Secretary Organization na khangalakli English singma samapan marfudraw humdoi gi me ahumda thokiba thoning da bathogdok adu ningsingduna United Social Development Organization Haureibi Makhalai kaida Manipur Muslim Welfare Organization ga khusamnaduna laikhidraba singi mafamda ikai khumnaba utkhre adugumba thogdok makhata na thoan bidanaba amasung tangdu laitaba Manipur ama oinabagi damak mapugi mafamda thongni khi hairi Joint Forum for Transport Welfare Tamenglong na sinduna Tamenglong Khongsang Lambigi Hauzik Oiriba Pibamgi Matangda Mifam Ama Tamenglong IB Headquarters ta Pangthokre Mifam Aduna National Highway Infrastructure Development Corporation bu kanna yaningda bafongdokhi Miyamna Hauzik Agency asida thajaba leitre maram aduna thabak asi BRTF ta pahengadabani isu asida state government na tumina laisinba thawong yaningda bafongdokpaga loinana hena kanba khongjang changsilagani Bank natana Tamenglong da laiba office khudingmak matam kaktana thonglon gadabani amaromda khongsang da laiba Assam Rifles na khongjang changsin kiba miyoi phukhiba thodok yaningda ba phongdokhi Kongpar Students Club amadi Veterinary and Animal Husbandry na punna sinduna club asigi sanglenda ngasi hui hogdong chama yankairomda anti-rabies vaccine kapthokre
बीजेपी के नेशनल लीडर सिंगना कुपना खनरगा बीजेपी मणिपुर प्रदेश की प्रेसिडेंट ओइना खत्री मयुम बाबानंदबु खलकपदा खत्रीगांव सेमगत सागत अपुनबे लुपना थागत फोंदोरकली मेरी कॉम्बो राज्य सभा की मेंबर ओइना खलकपदा मणिपुर हॉर्स राइडिंग एंड पोलो एसोसिएशन मणिपुर इक्वेस्ट्रियन एसोसिएशन अमदी मणिपुर पोनी सोसाइटी ना नुंगाइब फोंदोरकली SSA की मखादा पीबा महैरोई सिंह यूनिफॉर्म स्कूल डेवलपमेंट कमिटी अमदी स्कूल अथॉरिटी का लोइनाना क्वाक्ता हाई स्कूल ला यंथोख्रे पुन्ना महैरोई चहुम हेनबदा खुसनखी थौरमदुदा क्वाक्ता म्युनिसिपल काउंसिल की चेयरपर्सन मोहम्मद महरुद्दीन स्कूल की हेडमास्टर एल कुलबिदु स्कूल डेवलपमेंट कमिटी की कन्वेनर महमूद फकरुद्दीन ना मरु ओइबा मियोई सिंह ओइना सरुक याखी मतम सरकार स्कूल यंगसिनबिरगा मतिक चाब क्लासरूम बिल्डिंग से साबिरगा अमदी अवार्ड पजा हापिरगदी मसीगी स्कूल से हाई स्कूल अमा ओइबंगमनि हाबिसे थाजब थमली थौबाल खेकमन की ओइनाम लेरक मपादा सारिबा थोंग कॉन्ट्रैक्टर ना थौसादबदगी थबक मंगम सानद्रे थोंग साफमदा लैराई निंखाइबदगी खेकमन वांगमदा लेरिबा मियोई सिंह अतै मफम गा लंबी फाउनद्रे हाइरी हौजिक ओइरिबा थोंग साबगी फिबम असिगी मतंगदा खननैनबा मिफम अमा इबुदा वांगब्रेन अमसुंग इवेंट दौ इरेमा लाइकोंदा पांगथोक्तुना वारेप कया लौख्रे थोंग सारिबा असिगी सिनमी मसिंग हेनगटहंदुना अथुबा मतमदा थोंग साबा लोइसिल्लु डिपार्टमेंट की माइकैदगिसु थबक असि यंगसिंदुना क्वालिटी लेना थबक सुहल्लु हौजिक लेराई निंखाइबदगी चथोक चसिन याद्रिबा असि अथुबा मतमदा सेमजिल्लु मियामना लौरिबा वारेप असि कॉन्ट्रैक्टर अमदी गवर्नमेंट ना थबक ओइना पांगथोक्त्रबदी थोंग साबगी थबक थिंजिनगनी हाइना फोंदोकली तेंथादा सेलिबा वांजिंग तुरेल पाथोकपना मरम ओइरगा तेंथादा मतम खरा ISTV नेटवर्क की प्रोग्राम सिंग मियामदा यंगहन्नबा खोटनबदा खुदोंग चादबा खरा मायोकनरगनी हाइना रोबिन केबल नेटवर्क तेंथाना खंगलकली हौजिक सानबगी पाव अमुक फंगबिगनी सही असिगी अगस्त थादा भूटान दा पांगथोकदौरिबा मिस्टर एशिया अमसुंग नवेंबर दा ब्राजील दा पांगथोकदबा मिस्टर वर्ल्ड दा सरुक यानबगी इंडिया की टीम सेमननबगी ट्रायल सिलेक्शन दा सरुक याननबा ऑल मणिपुर जिम्नाजियम वेलफेयर एसोसिएशन ना स्टेट असिगी बॉडी बिल्डर सिंगी ट्रायल सिलेक्शन अमा मे निपाल की नुंगथिल पुंग अमा ताबा मतमदा मणिपुर प्रेस क्लब दा पांगथोकलगनी हाइरी इंडिया टीम की मरु ओइबा ट्रायल जुलाई 13 दा चेन्नई दा पांगथोकनी हाइरी अम्फान सिंधुना सही तरुक तगी तरा निथोई फावबदा लैरिबा सिंगी था अहुम की ग्रास रूट डेवलपमेंट प्रोग्राम मे 13 दगी आर्टिफिशियल टब फुटबॉल ग्राउंड दा हौरगनी सरुक यानिंगबा सिंगना अम्फा की ऑफिस तगी फॉर्म लौरनबा खंगहली डिस्ट्रिक्ट यूथ अफेयर्स एंड स्पोर्ट्स ऑफिसर इम्फाल वेस्ट ना सिंधुना डिस्ट्रिक्ट लेवल स्कूल सुब्रतो मुखर्जी फुटबॉल टूर्नामेंट मे कुलुमदोई दगी कुंतरुक फावबा खुमन लंपा के फुटबॉल प्रैक्टिस फील्ड दा हौरगनी हाइरी खुंद्राकपम प्राइमरी स्कूल अमसुंग RC हाई स्कूल खुंद्राकपम की सही की स्पोर्ट्स मीट ngasi KC हाई स्कूल दा स्पीकर थोकसोम लोकेश्वर ना हौदोख्रे थौरमदुदा खुंद्राकपम ग्राम पंचायत की प्रधान सनसम तोम्बी गवर्निंग बॉडी NB कॉलेज की सेक्रेटरी L इबोहनबी कॉस्मोपॉलिटन हाई स्कूल की हेडमास्टर ओइरंबा माइबम केसो स्कूल अनि की हेड मिस्ट्रेस सिंह सरुक याखी थौरमदुदा अप्रैल कुलुमदोइदगी मे अमा फावबा ताजिकिस्तान दा पांगथोखिबा AFC अंडर 14 गर्ल्स रीजनल फुटबॉल चैंपियनशिप ता इंडिया की महूत सिंधुना सरुक यारुबा KC हाई स्कूल की महिरोई वाई पाकपी सनुदा स्पीकर ना सेल की मना पीदुना पुकनिंग थौगतखी चैंपियनशिप अदुगी फाइनल दा इंडिया बांग्लादेश की मखुता माइथीदुना रन सप्तारखिबनी लेबासिंग सकल बयाबा पुनाय सिब सेमा गननबा अमतसु अनिदसु पुतोके वाय वखल खंबिरगा आई इशारा तापगा चप मानना इशारा हैनुबदो मामा पाना मचादो हैनुबगे कैरेक्टर दो अदोना ओजासिंदसु फावबियु येरिपोक्ता चथरिबा नासाल ट्रॉफी की ngasi sanakiba ahanba semi-final match ta Huikap Football Club na hisu thawbalbu penalty da maithibe piduna final sangkhre team animak na apiba matamda goal amata chanaba ngamdabadagi kick from penalty mark na decide tawbada Huikap Football Club na hisu thawbalbu goal mapal nipal da maithibe piduna final sangkhibani hayeng anisuba semi-final match ta Nongpok Sekmai Football Club amadi CMT athokpongga sanagani हौजिक मखाता बसानबगी पाव बोयाई निंगथौजमदगी अमुक फंगबिगनी थागतचरी ngasi gi sanabagi makhata ba pawda cricket
ahum suba MCAW Paralhada amadi W Ramanda Elite Cricket Tournament ki ngasi sanakhiba match da Blue Hawk Khuraina Kraw Khamnam Bazarbu maiti pikre Manipur Cricket Association da sinduna luang sangbamgi luang pokpa cricket stadium da team tarana group ani thokna khairuktuna mamang thagi tang mapal dagi chatharakhiba ahum suba MCAW Paralhada amadi W Ramanda Elite Cricket Tournament ki ngasi sanakhiba match da Blue Hawk Khuraina Kraw Khamnam Bazarbu run chamaga subna nipalda maithiba pikhibani Blue Hawk Khuraina toss ngamduna ahanba innings ki batting tawbada over kunthra mangada wicket mapal khak turaga run chamaga marfudra humdoi lauki masigi pakhumda anisuba innings ki batting tawkiba Kraw Khamnam Bazarna over kulumdoiga ball amada wicket loina turaga run marfu manga khak loduna match asi maiti khibani match asida Blue Hawk Khurai gi sanaroi Robert Royna wicket mari amadi ball kuntarukta run tara manga loduna man of the match takhre hayeng stadium asida TCM DCL Thongju amadi Sun Sporting Union Wangkhaiga plate match oina sanagani Kang Kaisamthong Kendra gi social activist Maibam Joy Kishore gi Laikhidraba apokpa amadi apopi ningsing thorongga mari leinana Kaisamthong Elambam Laikai Khabam Lakpa Mandopta Kangkhut mangana saruk yaduna tha sigi tang kunmari digi chathariba ahanba inter kendra round robin kang tournament ki ngasi sanakhiba match ta awang kangkhutna atia kangkhutpu panjil taramapal nipal kaptuna maithiba pikre hayeng nongpok kangkhut amadi kha kangkhutka sanagani Lamlai Football Club Lamlai na sinduna LSIC playground da team tara nipal na group mari thokna khaidoktuna tha sigi tang tara tritigi chathariba anisuba Lamlai Kendra village wise men's open 7-a-side football tournament ki ngasi sanakhiba ahanba match da CISYUC Salongna Purei Romba Lamlai bu goal ani sinoda maithiba pikhi CISYUC Salaugi mai pakpagi goal ani du Krishna amadi Bungona match ki tara suba amadi kunthra manga suba minita sankhi match asida CISYUC Salaugi sanaroi Bungoda center referee na warning pikhi tournament asigi anisuba match ki sanakhibada FC Lamlai amadi Bolero sekta goal ani sanaduna draw satkhre FC Lamlai ki goal ani du Herojit na match ki kunmari suba amadi kunthatre suba minita sankhibani Bolero sekta gi goal ani aduna Somorjit amadi Naubuna match ki taranipal suba amadi kuntranipal suba minita sankhi Telau Football Lamlai Kendra Village Wise Men's Open 7-a-side Football Tournament Committee na sinduna Eastern United Sporting Club Telauda team kunma thoina group mari thokna khaidoktuna tha sigi tangkul dige sathariba taramathoi suba Telau Joint Cooperative Farming Society Limited Trophy gi ngasi sanakhiba match ta SPYC Saijangna MYCL Leimakhong Mapalbu goal manga ahumda maithiba pikre SPYC Saijangi mai papagi goal singadu London na match ki nifumapal suba madi yankhai suba minita goal ani sankhi atopa goal ahum aduna Ranjan Kanta amadi Bibek na match ki kunmathoi suba kunmari suba madi kunmanga suba minita chanduna match asi mai pakhibani maithi horaba MYCL Leimakhong Mapalgi goal ahum adu Nilanjoina match ki kulumdoi suba madi nifunipan suba minita goal ani sankhi atopa goal aduna yaimana match ki taratre suba minita sankhibani match asida SPYC Saijangi sanaroi Ranjan amadi MYCL Leimakhong Mapalgi sanaroi Sanathoida center referee na yellow card piduna warning pikhi Thagatsari boyai hauzik aroibada maroiba pau amuk Inner line permit chana hanaba taksiladuna JCILPS na me manga amasung 3 kilona ba ahingdagi me 8 ki numidang wairam phawba Manipur pumada public curfew laukthokre Masagi fibam soinai rabi tampasanagi awabada mateng pangba mioi kaya thorakli Jenims ki director na lusingba kangbu amana tampasanagi fibam yengsin amadi Mitai Maitai bu schedule tribe list ta salhanna ba demand asibu furup masel gi marakta ikheng tahana ba sinbani haibasi mamut tana naina ba watpa khantha de bagi mawong ni haina committee na phongdorakli Nasigi oinadi ISTV na pizza ba Manipuri pau matang asida loisinjari miyeng tabiri ba pumna makpu amuka hana khulumjari